ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗꯤꯕ꯭ꯔꯨꯒꯔ ꯑꯦꯌꯥꯔꯄꯣꯔꯠ ꯌꯧꯔꯦ ꯑꯗꯨꯒ ꯄꯣꯠꯆꯩ ꯅꯨꯡꯆꯩ ꯊꯥꯡꯗꯕ ꯍꯧꯔꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯕ ꯑꯩꯒꯤꯗꯣ ꯑꯩ ꯌꯥꯟ ꯉꯝꯅꯤ ꯑꯩ ꯌꯥꯟ ꯉꯝꯅꯤ ꯑꯩꯒꯤꯗꯣ ꯑꯗꯨꯒ ꯃꯄꯥꯟꯗ ꯁꯨꯔꯖꯇꯣ ꯀꯧꯈꯤꯕꯅꯦ ꯑꯩꯅ ꯁꯨꯔꯖ ꯀꯧꯔꯒ ꯁꯨꯔꯖꯀ ꯑꯗꯨꯒ ꯗꯥ ꯁꯟꯖꯤꯕ ꯍꯥꯏꯅ ꯑꯃ ꯂꯩꯕꯀꯣ ꯃꯣꯏꯅꯤ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯃꯣꯏ ꯃꯄꯥꯟꯗ ꯊꯣꯛꯑꯀꯥꯟꯗ ꯎꯅꯔꯒ ꯃꯣꯏꯒ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯆꯠꯂꯅꯤ ꯑꯗꯨꯒ ꯀꯛꯆꯤꯡꯗ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯝꯄꯥꯜ ꯁꯤ ꯀꯥꯟꯕꯁꯦ ꯆꯦ ꯕꯦꯕꯤ ꯄꯥꯏꯌꯨ ꯑꯗꯨ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯦ ꯀꯔꯤꯝꯇ ꯊꯣꯛꯅꯕ ꯅꯠꯇꯦꯕ ꯃꯃꯥꯡ ꯂꯥꯛꯄꯗ ꯊꯦꯡꯅꯕ ꯈꯛꯇꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯕ ꯆꯤꯆꯦꯁꯤꯅꯤ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯌꯥꯝꯅ ꯍꯤꯛ ꯍꯤꯛꯇꯅ ꯀꯞꯈꯤꯕꯗꯣ ꯃꯔꯝꯗꯤ ꯃꯥꯁꯨ ꯑꯩꯅ ꯃꯄ꯭ꯋꯥꯅꯤ ꯍꯥꯏꯅ ꯄꯨꯔꯥ ꯌꯥꯝ ꯂꯨꯅ ꯇꯧꯖꯩꯕꯀꯣ ꯑꯗꯨꯒ ꯃꯃꯥꯒ ꯑꯩꯈꯣꯏ ꯐꯥꯒꯤ ꯇꯧꯕꯁꯦ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩ ꯗꯕꯤꯡ ꯑꯣꯏꯅ ꯇꯧꯔꯦ ꯑꯩꯅ ꯃꯃꯥ ꯈꯣꯡ ꯁꯣꯛꯄꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯐꯃꯨꯡꯗ ꯂꯩꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯈꯪꯉꯝꯃꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦꯅ ꯍꯪꯕꯅꯦꯕ ꯃꯃꯥꯅ ꯍꯣꯏ ꯈꯪꯉꯦꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯃꯃꯥꯅ ꯅꯣꯛꯏꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯆꯠꯇꯩ ꯊꯣꯛꯑꯦ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯕ ꯍꯧꯔꯦ ꯄꯥꯔꯕꯇꯤꯒ ꯄꯨꯇꯨꯅꯨꯒ ꯂꯥꯛꯑ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯁꯣꯝꯗ ꯑꯩꯒꯤ ꯄꯦꯛꯀꯤꯡ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯕꯥꯅꯟꯒꯤꯁꯨ ꯕꯦꯛ ꯑꯃ ꯊꯅꯝꯃꯦ ꯂꯨꯝꯕꯅꯤ ꯑꯗꯨꯅ ꯁꯤꯅ ꯑꯄꯨꯟꯒꯤꯅꯤ ꯑꯄꯨꯟꯒꯤ ꯊꯣ ꯄꯥꯔꯕꯣ ꯅꯪꯁꯨ ꯌꯥꯎꯅ ꯆꯤꯡꯒꯅꯤ ꯍꯥꯞꯄꯕ ꯍꯥꯞꯆꯤꯜꯂꯣ ꯑꯗꯨ ꯑꯣ ꯁꯦꯟꯗꯜꯗꯣ ꯍꯥꯞꯀꯦ ꯑꯗꯣ ꯁꯦꯟꯗꯜ ꯌꯥꯅꯤꯗ ꯁꯥꯏ ꯌꯨꯝꯒꯤ ꯂꯥꯏ ꯈꯨꯔꯝꯕꯨ ꯀꯞꯀꯅꯨ ꯑꯃꯨꯛꯀ ꯂꯥꯛꯇꯣꯏꯅꯤ ꯅꯪ ꯃꯧ ꯐꯥꯎ ꯄꯥꯝꯃꯤ ꯍꯥꯏꯗꯨꯗꯤ ꯆꯠꯇꯥꯅꯤꯕ ꯃꯃꯥ ꯀꯞꯄꯦ ꯑꯃꯨꯛ ꯆꯠꯂꯝꯗꯥꯏꯗ ꯐꯟ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯄꯨꯇꯨꯅ ꯕꯦꯛ ꯈꯩ ꯄꯥꯏꯔꯛꯑꯣ ꯆꯤꯛꯇꯣꯏꯔꯥ ꯉꯝꯗꯣꯏꯔꯥ Cắt cắt ra cắt cắt không ở trong kita maning dulu mau udah kapan over bye bye ma phone door cái dầu rồi có bye bye baba parbo bye bye tao ngồi bột nó
손이 부싱이 야더라고요. 가면 풀어. 손이 부싱 잡아잡아 부싱은 야더라고요. 가면. 아나 손이 눈에 해나 다다. 보통세 합칠로세. mayam hojik thokle aiga loinana sona inau samar mana thinbi doini aduga somna manenga putunu ju thinbi ba thoklei to akhoi hojik sibanan wo pachali sibanan wo ga muk direct airport chalani haita sona sona aduga airport jawra mathang mathang adum namjara age sini myam chalamdai da ai dum khange mama je adum kapkani aina aidi pungning nung sire kani ai sunu ngai thi mana do ai kapale ko an laina ai yam kuine ai chalamdai ko tingi yam kuine lai ba ya de ja mamang de dum taw ko ne nuksi bani ga ado a de yor ga ina phone to kani an the ma da gi khara phare ado de myam sibanda muk thangala si aduga mathang mathang dum namjara ga khoi sibanan bu we sibanan sile hai sibanan ado khoi zik amka ngai ba tari se aiga yam nungsina punba ngang anuai do ma exam le mi bako school le la aga ma jumna lai ri hai ba do ni pai di maning hal roi na kara chakhala bani na ko ma la kani na ngai biu ha na kana ngai ri ma bu ma thana ma de mung ngai ra ma yong na thining ba aduna angang do ngai ri hai ba tharan na mayam ko ujik Dibrugarh airport jawre aduga posai nung thang da ba hawrani hai ba tare khoi ko sidagi a bo thang jilu bo siba trolley lo ro hai ne mayam music jawre aduga posai nung chai khara thang da ni anu do ju kapsilu mai dong thing ni si sibarana trolley bro kare half bro siba amma dune khai lum do ye siba ai do jan ngam ni ai jan ngam ni gi siapa? Belum jalan. Siap sih lo juga. Oh, samjet. Bocahnya ni lo. Asyik bocahnya ni lo. Ăn chalo ko. Đây san nằm ra đây. So bye bye rồi. Bye bye. Chào. Ai na wheelchair pang em wheelchair ji ka tong e do so na sibanan na kan checking go ri ai ta re. Mana kana mai ma thau tau ri. Sidagi di bag se. Engine ram tung da khoi dum sang ani ai ta. Ai na som da ngai ri du ga ma. Ngakang da ngai yauk sila ka do ma. Aduga pullase ya ta. Ngakang wheelchair se halau na pin de sauning uri. Ai di koi counter na hai ra ga du matung da amuk si yo ra kan hang da wa ni I ga ngang da adu da pore. Gate number 3 ni na so no one to lei bani na. Gate number 3 da lift ka za ta ni me. Nam zila sibai ki bag se thange mai se thange ai di me sini ne khwai nungai sa ba ko pai le tenang ka wa ta ko changam dai yo re siba ga khoi ni tong ba ho re asik matam ni nga wa le nungai ba siba नमस्ते अरिंदा की ओर से हमें सभी अतिथियों का स्वागत करते हैं खुशी कर रहे हैं मैम मुझे फ्लाइट थगत हौरे अदुगा थगत पै मथम से अमगा मिनिट 35 दि हौरे को मैम
ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯃꯃꯥꯡꯗ ꯈꯥꯝꯃꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 15ꯃꯨꯛꯇ ꯑꯩꯈꯣꯏ ꯌꯧꯔꯦ ꯍꯧꯖꯤꯛ ꯀꯨꯝꯊꯅꯕ ꯁꯤꯟ ꯁꯥꯕ ꯍꯧꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯀꯨꯝꯃꯦ ꯏꯝꯐꯥꯜ ꯑꯦꯌꯥꯔꯄꯣꯔꯠ ꯌꯧꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯁꯇꯔ ꯑꯃꯅ ꯋꯤꯜ ꯆꯤꯌꯔꯗ ꯄꯨꯕꯤꯔꯒ ꯆꯠꯂꯤ ꯁꯣꯝꯗ ꯁꯤꯗ ꯆꯠꯂꯤ ꯁꯤꯗ ꯍꯥꯏꯗꯔꯣ ꯑꯗꯨꯒ ꯃꯄꯥꯟꯗ ꯁꯨꯔꯖꯇꯣ ꯀꯧꯈꯤꯕꯅꯦ ꯑꯩꯅ ꯁꯨꯔꯖ ꯀꯧꯔꯒ ꯁꯨꯔꯖꯀ ꯑꯗꯨꯒ ꯗꯥ ꯁꯟꯖꯤꯞ ꯍꯥꯏꯅ ꯑꯃ ꯂꯩꯕꯀꯣ ꯃꯣꯏꯅꯤ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯃꯣꯏ ꯃꯄꯥꯟꯗ ꯊꯣꯛꯑꯀꯥꯟꯗ ꯎꯅꯔꯒ ꯃꯣꯏꯒ ꯑꯗꯨꯃꯥꯏꯅ ꯇꯧ ꯆꯠꯂꯅꯤ ꯑꯗꯨꯒ ꯀꯛꯆꯤꯡꯒ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯃꯄꯥꯜꯗ ꯂꯩꯕ ꯏꯆꯦ ꯏꯃꯥ ꯈꯔ ꯂꯩ ꯃꯣꯏ ꯍꯥꯟꯅ ꯊꯦꯡꯅꯔꯨꯒꯦꯅ ꯈꯜꯂꯤ ꯃꯣꯏꯅ ꯌꯥꯝꯅ ꯂꯨ ꯇꯧꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯗꯨꯗ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯅꯝꯃꯛꯑꯒꯦ ꯃꯌꯥꯝ ꯑꯗ ꯃꯊꯤ ꯆꯤꯜꯂꯕꯅꯤ ꯕꯦꯒ 2 ꯊꯥꯡꯕꯗ ꯃꯥꯅ ꯈꯔ ꯋꯥꯔꯒꯦꯅ ꯂꯥꯛꯃꯤꯟꯅꯕꯅꯤꯅ ꯋꯥꯍꯜꯂꯦ ꯃꯉꯣꯟꯗ ꯑꯩꯅ ꯍꯥꯟꯅ ꯏꯜꯂ ꯊꯣꯛꯈ꯭ꯔꯦ ꯁꯤꯐꯥꯁꯦ ꯃꯔꯝ ꯌꯥꯝ ꯑꯣꯏ ꯇꯦꯗꯤ ꯕꯤꯌꯔꯒ ꯗꯥ ꯁꯟꯖꯤꯠ ꯀꯪꯉꯥꯏ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯀꯪꯂꯩꯄꯥꯛ ꯌꯧꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯈꯩ ꯊꯦꯡꯅꯔꯦ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯇꯦꯗꯤ ꯃꯥ ꯗꯥꯏꯇꯤꯡ ꯇꯧꯔꯒ ꯄꯨꯔꯥ ꯅꯩ ꯂꯩꯔꯝꯃꯦ ꯁꯝꯒ ꯀꯛꯅ ꯃꯅꯤꯡꯗꯅ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯕꯥꯅꯟ ꯑꯗꯨꯒ ꯁꯣꯝꯗ ꯗꯥ ꯁꯟꯖꯤꯞ ꯊꯦꯡꯛ ꯌꯨ ꯗꯥ ꯁꯟꯖꯤꯞ ꯉꯥꯏꯕꯤꯔꯕꯒꯤꯗꯃꯛꯇꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯁꯤꯅ ꯏꯝꯐꯥꯜꯒꯤ ꯂꯝꯕꯤ ꯃꯌꯥꯝ ꯐꯥꯏꯅꯦꯂꯤ ꯏꯝꯐꯥꯜ ꯁꯣꯅ ꯇꯦꯗꯤ ꯁꯣꯅ ꯋꯥꯆꯞꯇ ꯏꯁꯇꯦꯇꯁ ꯍꯥꯞꯀꯦꯗꯕ ꯁꯣꯅ ꯁꯤꯕꯥꯅꯟ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯏꯝꯐꯥꯜ ꯌꯧꯕꯁꯦ ꯗꯥ ꯁꯟꯖꯤꯞ ꯅꯨꯡꯉꯥꯏꯔꯦ ꯃꯥ ꯄꯨꯂꯤꯁꯇ ꯐꯥꯏꯕꯀꯣ ꯗꯥ ꯁꯟꯖꯤꯠꯀꯤ ꯒꯥꯔꯤꯁꯦ ꯆꯦ ꯆꯥꯡ ꯈꯔ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯄꯥꯈꯠꯂꯦꯕ ꯑꯩ ꯊꯛꯀꯨꯝꯕ ꯁꯤ ꯇꯧꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯀꯥꯟꯗ ꯃꯌꯥꯝ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯃꯅꯤꯄꯨꯔ ꯌꯧꯔꯛꯄꯗ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯑꯩꯈꯣই ꯅꯥꯒꯥꯃꯄꯥꯜ ꯍꯦꯛ ꯊꯣꯡꯒꯤ ꯃꯈꯥꯗ ꯏꯆꯦ ꯄ꯭ꯔꯦꯃꯤ ꯑꯗꯨꯒ ꯏꯃꯥꯈꯣꯏ ꯎꯅꯕ ꯆꯠꯂꯨꯒꯦ ꯃꯌꯥꯝꯗꯁꯨ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯍꯦꯛ ꯂꯥꯛꯄꯒ ꯃꯣꯏꯕꯨ ꯎꯅꯗꯕ ꯌꯥꯗꯦ ꯍꯥꯏꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕꯁꯨ ꯀꯥꯎꯋꯦ ꯑꯩꯒꯤ ꯁꯤꯕꯥꯅꯟꯒ ꯑꯩꯈꯣꯏꯅꯤꯒꯤ ꯇꯤꯀꯦꯠꯁꯦ ꯆꯤꯆꯦ ꯄ꯭ꯔꯦꯃꯤ ꯑꯗꯨꯒ ꯆꯤꯆꯦ ꯑꯝꯕꯥꯕꯇꯤ ꯑꯗꯨꯒ ꯑꯩ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯃ ꯂꯩ ꯃꯤꯡ ꯄꯟꯕ ꯌꯥꯗꯦ ꯃꯥ ꯃꯤꯡ ꯄꯟꯕꯤꯒꯅꯨ ꯍꯥꯏ ꯃꯣꯏ ꯃꯌꯥꯝꯅ ꯑꯦꯔꯦꯟꯖ ꯇꯧꯔꯒ ꯑꯩꯒꯤ ꯈꯣꯔꯁꯥꯒ ꯇꯤꯀꯦꯠꯀꯁꯦ ꯂꯣꯏꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯆꯤꯆꯦ ꯑꯝꯕꯥꯕꯇꯤ ꯆꯤꯆꯦ ꯄ꯭ꯔꯦꯃꯤ ꯑꯗꯨꯒ ꯑꯩ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯗꯨꯕꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯅꯥꯒꯥꯃꯄꯥꯜ ꯃꯈꯥ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯣꯏꯒ ꯌꯥꯎꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯑꯒꯦ ꯁꯤ ꯀꯥꯟꯕꯁꯦ ꯆꯦ ꯄ꯭ꯔꯦꯃꯤ ꯄꯥꯏꯌꯨ ꯑꯩꯔꯣꯝꯗꯩ ꯒꯤꯐ ꯆꯥ ꯊꯛ ꯌꯦꯡꯉꯣ ꯆꯥ ꯊꯛ ꯌꯦꯡꯕꯤꯌꯨ ꯑꯩꯔꯣꯝꯗꯒꯤ ꯑꯃꯗꯤ ꯄꯨꯕꯤꯔꯛꯇ꯭ꯔꯕ ꯑꯩꯅ ꯆꯦ ꯄ꯭ꯔꯦꯃꯤ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩ ꯆꯦ ꯄ꯭ꯔꯦꯃꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯧꯔꯛꯄꯁꯦ ꯁꯤꯗ ꯉꯥꯡꯉꯣ ꯅꯠꯇꯦ ꯑꯪꯒꯨꯔ ꯆꯦ ꯄ꯭ꯔꯦꯃꯤꯅ ꯇꯤꯀꯦꯠ ꯁ꯭ꯄꯣꯟꯁꯔ ꯑꯩꯅ ꯂꯧꯒꯦ ꯇꯧꯔꯨꯔꯤꯕ ꯇꯤꯀꯦꯠ ꯀꯩ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯤꯅꯤ ꯊꯦꯡꯛ ꯌꯨ ꯑꯗꯨ ꯋꯦꯜꯀꯝ ꯑꯗꯨ ꯁꯦꯝ ꯈꯔ ꯐ꯭ꯔꯤꯗ ꯄꯤꯌꯨ ꯏꯅꯥꯎꯒꯤ ꯄꯤꯈ꯭ꯔꯒꯦ ꯉꯁꯥꯏꯗꯩ ꯐꯠꯇꯕ ꯈꯥꯏꯗꯣꯛꯑ ꯊꯝꯃꯕꯅꯦ ꯁꯣꯝꯗ ꯏꯃꯥ ꯂꯩꯔꯦ ꯏꯃꯥ ꯏꯆꯥ ꯂꯥꯛꯄꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯍꯥꯟꯗꯩ ꯚꯤꯗꯤꯑꯣ ꯀꯣꯜꯗꯗꯤꯕ ꯑꯩꯈꯣꯏ ꯁꯥ ꯂꯩꯁꯦ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯃꯥꯅꯦ ꯂꯥꯛꯄꯒ ꯇꯧꯔꯛꯑꯣ ꯍꯥꯏꯕꯒꯤ ꯑꯦꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯄꯒ ꯈꯨꯗꯛꯇ ꯂꯥꯛꯏꯅꯤ ꯉꯥꯏꯍꯥꯛꯇꯪ ꯗꯨꯀꯥꯟꯗꯤ ꯐꯝꯕꯤꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯔꯨꯛꯇꯣ ꯑꯗꯨꯁꯨ ꯄꯤꯒꯗꯕꯀꯣ ꯑꯗꯨ ꯍꯟꯖꯜꯍꯟꯒꯗꯕ ꯑꯩ ꯐꯝꯒꯦ ꯂꯥꯍꯣꯏ ꯅꯅꯥꯎ ꯂꯥꯛꯑꯦ ꯀꯅꯥ ꯀꯅꯥꯅꯣ ꯁꯦꯝ ꯂꯩꯒꯗꯕ ꯂꯩꯔꯣ ꯑꯩ ꯖꯁ ꯀꯩꯅꯣꯁꯤꯗ ꯁꯦꯝ ꯈꯔ ꯄꯨ ꯃꯌꯥꯝ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯊꯣꯛꯂꯛꯄꯒ ꯑꯩꯅ ꯀꯛꯆꯤꯡꯗ ꯍꯥꯏꯒꯗꯕꯁꯦ ꯍꯥꯏꯗꯕꯤꯗ ꯑꯩꯅ ꯅꯥꯒꯥꯃꯄꯥꯜ ꯍꯥꯟꯅ ꯆꯠꯂꯦ ꯏꯆꯦ ꯄ꯭ꯔꯦꯃꯤ ꯏꯃꯥ
ꯃꯣꯏ ꯊꯦꯡꯅꯍꯧꯔꯦ ꯃꯣꯏꯁꯨ ꯌꯥꯝ ꯍꯔꯥꯎꯏ ꯃꯊꯪ ꯑꯗꯨꯒ ꯔꯣꯅꯥꯜꯗꯣꯁꯨ ꯑꯃꯨꯛꯀ ꯁꯣꯝꯗ ꯀꯣꯅꯨꯡ ꯃꯥꯡꯗꯩ ꯂꯥꯛꯄꯗ ꯃꯥ ꯗ꯭ꯌꯨꯇꯤ ꯇꯧ ꯂꯩꯔꯝꯃꯤ ꯃꯥꯕꯨꯁꯨ ꯊꯦꯡꯅꯕꯗꯩ ꯃꯥ ꯗ꯭ꯌꯨꯇꯤꯗꯩ ꯁꯨꯇꯤ ꯂꯧꯔꯒ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯦ ꯍꯧꯖꯤꯛꯅ ꯁꯣꯝꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯗꯗꯥ ꯑꯃꯔ ngasi inaw lakpase kay paubige inaw lakpase yam nungay mamangdasu pungre handaksu amuk punba phangdore Anirak khanbada sure ba anirak punise ko. sure matam kuirabai tungda amuk sumain thengnabase yam nungay inaw sibanan ju yauri moi ani sumaina yam thuna amuk lakpase yam nungay mathangdasu khaga thun tholakani haibe asa leidi lakane toy nakane sonda dada amka leire ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯑꯃ ꯉꯁꯤ ꯌꯧꯕꯤꯔꯛꯏ ꯑꯩꯒꯤ ꯀꯩꯅꯣꯗꯅꯤ ꯍꯥꯏꯗꯤ ꯐꯝꯃꯤꯕꯁꯦ ꯑꯩꯒꯤ ꯖꯒꯥ ꯀꯩꯅꯣꯗꯅꯤ Mamang lakpase sida sagini ꯆꯥꯈꯤꯅꯤ ꯑꯗ ꯃꯥꯁꯦ ꯑꯩꯒꯤ ꯁꯪꯅꯤꯡꯒꯤ ꯒꯦꯝ ꯖꯨꯠꯁꯨ ꯆꯥꯗꯕ ꯃꯐꯝꯗ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯗꯗ ꯅꯨꯡꯁꯤꯅ ꯑꯩꯒ ꯇꯧꯔꯒ ꯃꯥ ꯐꯝꯃꯤꯟꯅꯔꯒ ꯇꯧꯏ ꯆꯥꯈꯤꯅꯤ yum fajabase important oide ba ngonda ko adu hairapase yamna adu khwai nungsibase kaino habada akhoi se karimta thongnaba nattiba mamang lakpada thengnaba khatani aduga somda leibu chiche jini aina salamdai de yamna hik tana kapkibado maramdi manjo na mapani hana pura yam lun tawse ko ana kaksing chatring ana sida si maloi silam mini cha nungje aduna aina yam nuksina video je hapsarak pani aina mamang lakpaga chiche na yam lun tawgi handak ti khara lapthok kharani ana na nungaite maramdi aina chathok taba numito adu de go chiche ro masini na cha khinjang thonga adum aina pamjabada chambado adum thileba ko aduga mai macha no pani pi aino na piano nungai bo nungai nungai na hakchang khang ngam de ko yam thuna paro ko chiche de kai pho bi ge ꯑꯩꯁꯦ ꯉꯁꯤꯁꯦ ꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯎꯅꯕ ꯐꯪꯉꯣꯏꯗ꯭ꯔꯥ ꯄꯥꯈꯠꯂꯨꯔꯕꯅꯦ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯕ ꯆꯦꯛꯑꯞ ꯂꯩꯕ ꯑꯗꯣ 1 hourꯁꯦ ꯑꯩꯅ ꯑꯦꯛꯁꯇꯦꯟ ꯇꯧꯔꯒ ꯏꯄ꯭ꯋꯥ ꯂꯥꯛꯀꯅꯤꯅ ꯎꯅꯔꯤꯕ ꯅꯨꯡꯁꯤꯕ ꯍꯦꯃꯟꯗꯅ ꯑꯗꯣ ꯃꯥ ꯎꯅꯕ ꯐꯪꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯃꯥ ꯍꯟꯗꯛꯁꯦ ꯀꯛꯆꯤꯡ ꯂꯩꯈ꯭ꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕ lapte akhoi up down adum tawle suraj ka khoi ni pung 12 12 daga kakching chet pa ꯑꯗꯩ yaw ꯁꯤꯗ ꯅꯛꯅ ꯁꯤꯗ ꯂꯩꯔꯤꯉꯩꯗꯗꯤ kakching duna tumna bagini khalas ato matam de dum thoglak toini kakching duna tumam dare potharam dare change khala jibo ko achi chei cha se ingrani ꯊꯛꯇꯣꯛꯑꯣ thasi saminarsi kakchingda sini nung sibai je aina pai thorok koi maram ꯂꯩꯕꯤꯗꯣꯏ ꯁꯥ sumak laikai sumak laikai ko ꯁꯨꯃꯥꯏꯅ ꯂꯩꯀꯥꯏꯁꯤ ꯀꯛꯆꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯃꯌꯣꯟꯅꯤ adugi pareng ꯀꯩꯅꯣ ꯃꯌꯥꯅꯦ fillo adum changma adum leire ꯑꯩꯁꯨ ꯀꯛꯆꯤꯡꯗ ꯆꯥꯎꯔꯛꯄꯅꯤ ꯀꯛꯆꯤꯡ ꯃꯦꯇ꯭ꯔꯤꯛ ꯂꯣꯏꯔꯒ ꯀꯩꯅꯣ aduga somna ronaldo amta sida amta thokiro ithai gi yam nuksire nauni aina suma bo yam nuksi ithai dei tholaga mana impal da anyhow job subani kangde every tawani tangde yam mai pak pai nauni inawsi akhoi gadi yam naknana leini adubo thengno phangdeba ko ai lakoi jingni badagi magi area da satlaga su nong thunaba phanggidraba inaw le ngasidi wei inaw lakpadagi ai chat chiche ge chat haitare ꯀꯣꯏꯔꯣ ꯃꯥꯂꯣ ꯂꯣꯝꯅ ꯆꯥ ꯍꯥꯎꯋꯤ hawe nangni mongda pura bouncer ga male akhoi myam sangma ga male nangi pare nam sa thangmina ge ko mayam hojik na kakching yore kakching gi family ai gi ko adu sonda isan bija leire ai dubbing to tare maram di mic ki connection je soina na yaram dre ha tare ko adu amu khanjin badi ya da bani na ko isan bija manak ta changa gaina mabung lak baja nungai bra ai da harawe na man tamaga adu maina wari sana gi mi kup ni adu aina jam nungsi je bai chan je ko majo khong je chatpase khara nungai jade do adu de geina mamang lak badai na ina dum ichen mang ni khan gi bani na ko aduna ai ki family ne adu som da imai manak tam ngai chang doi ni ba maram di mama se ma jo na khong je fracture oi dana chatpa ngam dana le rame aduna yam nungai te aduna ina haibadi mai fracture se ina sembi gani na haibani ko aduga mama ga khoi phagi taw se amda yawam dre ai dare yam nungai te aduna dubbing oina tawre aina mama khong sok pose kamai tawge phamungda leibase kamai tawge hojikti na khagamani ko akhoi gi awa base na hangmani ba mama na hoi khangi na haibani ba adui matang da ni mama na nuise aduga somda na igi chan nuksireba rosina model khoi heroine na khangaba adu haibada ni mara wan thane nuise ma se adum lakha sa nuoi da bai da adu ai dai jai phi myam pore nang su ga da ne ma nga maroi aduna aina ma ba gi ta bani ya haiba adu ga ma na mun khasu hai su bi ga ni na adu somdra mo ma sa no pa ne thoiba
ꯊꯣꯏꯕꯁꯦ ꯅꯣꯡ ꯅꯤꯅꯤ ꯑꯩꯒ ꯎꯅꯍꯧꯗꯕꯗꯩ ꯈꯪꯅꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯃꯅꯥꯛ ꯆꯪꯀꯥꯟꯗ ꯌꯥꯝ ꯀꯞꯄꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯀꯛꯆꯤꯡꯗ ꯌꯧꯔꯦ ꯃꯌꯥꯝ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯗꯨꯒ ꯗꯕꯤꯡ ꯇꯧꯕ ꯇꯥꯔꯦ ꯃꯈꯣꯟꯁꯦ ꯌꯥꯎꯔꯝꯗꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝ ꯍꯌꯦꯡꯗꯒꯤꯗꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯃꯅꯤꯄꯨꯔꯒꯤ ꯕ꯭ꯂꯣꯛ ꯉꯥꯛꯇ ꯑꯣꯏꯔꯅꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯀꯛꯆꯤꯡ ꯌꯧꯔꯦ ꯃꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯁꯨ ꯃꯃꯥ ꯃꯅꯥꯛꯇ ꯆꯥꯎꯔꯛꯄ ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯃꯃꯥ ꯕꯕꯥꯈꯣꯏ ꯊꯅꯝꯕꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯕ꯭ꯂꯣꯛꯁꯦ ꯌꯦꯡꯕꯗ ꯃꯃꯥꯅ ꯉꯥꯏ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯄ꯭ꯔꯞ ꯑꯦꯗꯤꯠ ꯇꯧꯔꯒꯅꯦ ꯑꯩꯅ ꯍꯥꯞꯀꯠꯂꯛꯇꯣꯏꯁꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯦꯗꯤꯠ ꯇꯧꯔꯒ ꯁꯠ ꯍꯥꯞꯆꯤꯜꯂꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯊꯝꯖꯔꯒꯦꯅ ꯍꯥꯏꯔꯒ ꯑꯩꯅ ꯕꯥꯏ ꯕꯥꯏ ꯇꯧꯖꯔꯛꯑꯕꯅꯤ ꯕ꯭ꯂꯣꯛꯁꯦ ꯅꯨꯡꯁꯥꯗꯅꯦ ꯀꯨꯆꯨꯒꯥꯟꯁꯤꯁꯤ ꯌꯦꯡ